ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯁꯤ ꯁꯔꯀꯥꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯞꯁꯦꯁ ꯑꯃꯗꯤ ꯏꯟꯇꯤꯂꯤꯖꯦꯟꯁ ꯂꯥꯞꯁꯦꯁ ꯂꯩꯈꯤꯕꯗꯒꯤꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯁꯨꯕꯨꯡ ꯁꯥꯕꯟ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕꯁꯤꯡꯅ ꯁꯛꯇꯤꯃꯥꯟ ꯒꯥꯔꯤ 2 ꯃꯩ ꯊꯥꯔꯝꯂꯦ꯫ ꯄꯨꯈꯥꯎ ꯑꯍꯜꯂꯨꯞ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯇ ꯇꯦꯡꯊꯥꯈ꯭ꯔꯦ꯫ ꯑꯃꯗꯤ ꯀꯣꯀꯣꯃꯤꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯉꯁꯤꯁꯨ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎꯁꯤꯡ ꯂꯥꯎꯔꯤ꯫ ꯃꯃꯤ ꯇꯤꯚꯤ ꯅ꯭ꯌꯨꯁ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯥꯅꯥꯊꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯁꯤ ꯁꯔꯀꯥꯔꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯂꯥꯞꯁꯦꯁ ꯑꯃꯗꯤ ꯏꯟꯇꯤꯂꯤꯖꯦꯟꯁ ꯂꯥꯞꯁꯦꯁ ꯂꯩꯈꯤꯕꯗꯒꯤꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯁꯤꯒꯤꯗꯃꯛ ꯁꯔꯀꯥꯔꯗ ꯇꯥꯏꯅꯕꯤꯌꯨ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯑꯣꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯀꯝꯄ꯭ꯔꯦꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯗꯦ ꯏꯪ 2019ꯒꯤ ꯊꯧꯔꯝꯗ ꯑꯊꯣꯏꯕ ꯃꯤꯈꯜꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯇꯞꯅ ꯇꯞꯅ ꯍꯟꯖꯤꯜꯂꯛꯂꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯉꯥꯛꯄ ꯁꯦꯟꯕꯒꯤ ꯊꯕꯛ ꯀꯟꯅ ꯇꯧꯔꯤ ꯑꯃꯗꯤ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯀꯦꯝꯞꯇ ꯀꯟꯐꯥꯏꯟ ꯇꯧꯅꯕ ꯊꯕꯛ ꯀꯟꯅ ꯂꯧꯈꯠꯂꯤ꯫ ꯃꯤꯖꯣꯔꯥꯝꯗ ꯀꯨꯀꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯊꯃꯣꯏ ꯁꯣꯛꯄ ꯑꯃ ꯑꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯍꯟꯅꯕ ꯃꯤꯁꯅꯔꯤꯁꯤꯡꯒ ꯇꯥꯟꯅꯔꯒ ꯃꯈꯣꯏꯕꯨ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯗ ꯊꯝꯕꯤꯕ ꯃꯊꯧ ꯇꯥꯏ꯫ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯁꯤꯡꯁꯤ ꯊꯤꯡꯅꯅꯕ ꯍꯣꯠꯅꯔꯨꯕ ꯐꯠꯇꯕ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡ ꯊꯤꯡꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔ ꯑꯃꯒꯤ ꯂꯝꯕꯤ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏꯁꯨ ꯈꯔ ꯑꯗꯨꯝ ꯍꯣꯠꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒꯤ ꯑꯦꯒꯦꯟꯁꯇ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯇꯦ, ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯕꯁꯨ ꯂꯩꯇꯦ꯫ ꯏꯃꯤꯗꯤꯌꯦꯠꯂꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯗꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯀꯗꯒꯦ? ꯗꯦꯜꯂꯤꯗ, ꯃꯤꯖꯣꯔꯥꯝꯗ, ꯒꯨꯋꯥꯍꯥꯇꯤꯗ ꯆꯦꯜꯂꯒ ꯂꯩ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯔꯤꯒꯤꯅꯣ? ꯃꯣꯏꯕꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯃꯤꯁꯅꯔꯤ ꯊꯥꯔꯒ ꯃꯈꯣꯏꯕꯨ ꯄꯣꯔꯛꯑꯒ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯗ ꯁꯦꯇꯜ ꯇꯧꯕ ꯃꯐꯝꯗ ꯃꯊꯧ ꯇꯥꯏ꯫ ꯃꯈꯣꯏꯒꯤ ꯂꯝꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ, ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯂꯝꯅꯤ꯫ ꯃꯥꯒꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯃꯣꯔꯦꯗꯒꯤ ꯊꯣꯛꯂꯛꯄꯁꯤ ꯏꯪꯅ ꯐꯖꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤꯡꯁꯨ ꯑꯩꯈꯣꯏ ꯇꯤꯝ ꯑꯃ ꯁꯦꯝꯃꯒ ꯆꯠꯂꯒ ꯃꯣꯏꯕꯨ ꯃꯅꯤꯄꯨꯔꯗ ꯄꯣꯔꯛꯑꯒ ꯁꯦꯐ ꯑꯣꯏꯕ ꯖꯒꯥꯗ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯜꯂꯥꯡꯒ ꯊꯝꯕ, ꯃꯄꯥꯟꯗ ꯂꯩꯍꯟꯕ, ꯃꯤꯖꯣꯔꯥꯝꯗ ꯂꯩꯍꯜꯂꯤ ꯍꯥꯏꯕ ꯃꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯃꯁꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯦꯚꯦꯜꯗꯒꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠ ꯂꯦꯚꯦꯜꯗꯒꯤꯁꯨ ꯑꯣꯅꯔꯦꯕꯜ MLA ꯂꯩꯔꯤꯕ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤꯁꯨ ꯃꯁꯤ ꯍꯣꯠꯅꯔꯦꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯁꯤꯗ ꯄꯣꯔꯛꯑꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯄꯣꯠꯇꯨ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯁꯤꯡꯁꯤ ꯊꯤꯡꯅꯅꯕ ꯍꯣꯠꯅꯔꯨꯕ ꯐꯠꯇꯕ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡ ꯁꯔꯀꯥꯔ ꯑꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯁꯅꯔꯤꯁ, ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯑꯃꯗꯤ CSOꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯒꯨꯝ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯜꯂꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯟꯕ MLA 10 ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯁꯔꯀꯥꯔ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯆꯪꯖꯐꯝ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤ꯫ Why not? Why not? They are a part of our family. You see, Manipur is a very, unique state. We're small, but we're having 34, 35 recognized tribes, including Kukis. We're all brother and sister. We're very, very, unfortunate and sad about the incident which has taken place. Now I'm appealing to all the people of the state. Just let us try to bring back the normalcy and let us try to live together. We are sending many missionaries through
government, through civil societies, to talk each other and to bring together. ngasisu thoram aduda minister ts biswajinna thoram mapu oikhi minister mla amadi manipur sarkar amadi police ki mathak thongba officer kaya su thoram aduda saruk yakhi loinana apunbagi oiba anti terrorism plate ama cm na administer tawduna lominakhi amadi Siri Siri Bal Mukunda Dev Government Music College ke artist singna leibak ningba isai ani khudol tamki ngarang nungtil pung ohum rom tabada matamda torbung saban mamang lekai da khulai matik sana paiba suda leiba kuki khulai paiba sing oigani haina singnaba singna yumda samnaba geres amada khamduna thamba Saptingman gari ani mai tharambadagi tumna sakre thaudok adu thokle haibagi pau hek phangbaga khul adu da ngak seliba commando ge kangbu sangchinbadagi mai chakpa horamlaba yum adudi khanba ngamkhre nakal amaromda crpf amadi assam rifles ke kangbu na ngak seliba mafam aduda nahan nungthil su kuki khulai paiba sengna yum khara su mai thakiba laikre haire थासिग अहुमदगी थोखिबा कांगलुकी ओइबा इरांग मरम ओइरगा सुसामपुर डिस्ट्रिक्ट के मनुंग चनबा खुंगु जांबा मैतै लेकाई गे युमसिंग डिस्ट्रिक्ट अदुदा नमना खुंदारिबा के सिंगना मै थाबा अमदि थुगाइबगी थबक चथरकपदगी मफम अदुदा लेबा ngamdaduna खुंजा सिंग लांजेनरक्रबा मतुंग हौजिकसु मफम अदुगी कुकी सिंगना मै थाख्रबा अमदि थुगाइख्रबा युमसिंगदगी लेहौबा पोचै सिंग लूट तौबगी थबक चथरी हाइरि पाव असिना हाई थासिगी त्राइथोइदागी चुरचांपुरदा खुंदारिबा कुकीसिंगना लांजेनरक्रबा मैतै खुलसिंगदा संगदुना लेहौबा पोचैसिंग लूट तौदुना गारी मपोत हापतुना पुबा अमदि जेसीबी अमदि एक्सक्लावेटर सिजिनदुना युम सारम लेबा मफमसिंग तेमथोक्तुना लम लौसिनबगी थबक चथरी हाइरि अदुम ओइनमक मफम अदुदा ngak sienduna leiriba central forcing amadi district administration gi maikaidagi thawong adu satharakpa matamda karigumba athingba amata pibasu leite hairi Committee on Protection and Restoration of Affected Villages by the Ethnic Conflict under Kundrakpom Esina Sinduna Public Meeting Ama Fukau Halu Community Hall da Pangthokre Mifam aduda megi tang tara da Fukau Dulai Thabi Hill Range ta su satnariba kuki militant singa Assam Rifles ka kamnabada soktuna leirakhiba West Bengal dagi AR gi personnel islo rao me trampan da laikanaba ngamdana laikhidaba adubu nungaitaba phongdokpaga loinana minute ani tumina leiduna awa phongdokhi makai adongi mioi sa kayana saruk yakhiba mifam aduda saruk yakhibi Fukau ahaluptagi okram ningol binaradina haiki Hauzik awaba kaya mayong nariba maikay asumda ahian ba force thambiraga hihanagi punsita amuk hanjilaknaba miyamna mating pangbiyu haiki mating pangbasida akoina ahian force thamani ahian force thambiraga akoina hanagi punsida amuk hanjanalbagi damakta akoina mayamna mating pangbiyu khungam lekai da leiba khungam lekai bukanbiyu singya akoigi lojingwe ada leiba akoise ositabani makoina tasena akoi mitai gi oiba ising ipa impuni akoigi हानिगी थौना लुजेन कनाइ जखरे इसा इसागी थौना इरेंजेन फुदोको मतम बोइरे अदुना होजिग होजिग मसीमा हौखिबा तांग अहुमदगी हरगा मसीमा तांग कुन योक्सरा बाफा पुजिदा अखोइ चीनगा करम कोनि कयाम कोनि हिंबा हमदोरिबनो रिलीफ कैम्प दा लेइबा जिंजिदि मयामना मदेन पांगिरे कुइ साबा थका पांगे अदुगा अखोइनि युमगी नुंगतिगे लेइबा अखोइ सानिङाइ थंगाइ लेरक्रे अखोइदि कनाना मदेन पांगिगे दोरिबनो अदु अथुबा मतमदा अखोइदि तंदु लेदाना हिंनबगी दमक्ता लेकाइ खुंबा मसिदा लेइबा अखोइदि नुपि सिंसिजु अखोइदि लेकाइ मणिपुरगी काजिन कुया थंगा मितै गाइबा ग्रुप सिंगे अखोइदि मितैगी ओइबा अखोइदि लाइसं कया मै थारबा अखोइ मदौ करम हजि फांगा तुमिना खामग्रा लेबा मंगदगे Mifam aduda social worker Okam Sarat Chandra na haiki nongju pantha yorakpana maram oiraga relief camp singda lanjena duna leiriba sing mayum makai yum mai thadok pikraba singbu hanagi punsida hanjan hanbinaba government akanba miyeng sangbiyu amadi su chanariba kuki militant singbu su chanabagi matam sangdokpiganu tension biyu amadi
पाक सन्ना ऑपरेशन तौबियु अमदि प्रजा सिंगा कुकी मिलिटेंट सिंगा लांथेंगनरिबा असे स्टेट गवर्नमेंट अमदि सेंट्रल गवर्नमेंट अथुबु मतमदा लोइसनबो होनबियु हाइखि Masih akhoi pukau pun berjaya akhoi lanjut berdagi yunda kerang jelaga lehu mayam segi apun protes mitum mamak akhoi panggung jawani masih marui maram di akhoi hujik si akhoi kunggang sai da lei ayam maran nomi sini ngak tani masih lanjut na akhoi ki kenos da mari mata sing mari dan atu tu bazaga adi lele kem da lei mayam sing akhoi no sing su bagi और को मरम ना लो सिंह भी था तो मरम ना मसे मतो करम ना जन बा या का के है तो गवर्नमेंट मतो सिंह ना बगे मरो को पांडम नि अदुगा हौजिक मसी की हजन ना बा या ना बगी मोंग सिदी की अंडरग्राउंड एकोई हौजिक सस्पेंशन ऑपरेशन तो नहीं बको अंडरग्राउंड सिंह की मखोई की मतता एकोई इंडिया की पैरामिलिट्री फोर्स ना करी को मोंग हम तगी ऑपरेशन से तब ngam दबो मरो मो का ngam दबो मसिना मखोई बु लक्सन ngam दरे मखोई दंग केम ता थम ngam दरे एकोई ना लाजेन रिवर्सी मखोई ना एकोई अटैक तो बगी नि मरो मदुना हाई बक की अंडरग्राउंड सिंह की एकोई सु एग्रीमेंट से एक्सटेंड तो भी गनो मसी लेपियो अदुगा मखोई मतता ऑपरेशन तो बिनगा एकोई की प्रजा सिंह अदगा कुकी अंडरग्राउंड सिंह सिका लाते नहीं बसे मसी लोशन बा गवर्नमेंट ना थुमा तो सिंबियो हौजिक लमदम असिदा थोकलिबा इरांग असिगा मरी लैनना तोंगानबा पॉलिटिकल एडमिनिस्ट्रेशन अमा थंबिनबा सेंट्रल लैंगाकता तालिबा कुकी एमएलए तरा ट्राइबल सिंह अपुन बॉडी अमा ओइना हंदकता नौना सेमखिबा इंडिजिनियस राइडर फोरम कुकी इनपी मणिपुर जोमी काउंसिल मार इनपुई अमदे अतै सिविल सोसाइटी सिंह अपुन मिफम अमा मिजोराम दा पांगथोखिबगा लोइनना हौजिक ओइरिबा इरांग असिगी मतंगदा मणिपुर लैंगाक मकल अमतगी वारी सानदनबा वारेप लौखरे हाइरि मिजोराम दा पांगथोखिबा मिफम अदुना तोंगान तोंगान वारेप कयासु लौखिबगा लोइनना मिजोराम की चीफ मिनिस्टर दसु मेमोरेंडम अमा पिसिनख्रे हाइरि गवर्नमेंट ऑफ इंडिया अमदे गवर्नमेंट ऑफ मणिपुर की मफमदा तोंगान तोंगान दाबी सिंह तौदुना कोकुमी की लिसिंग मखादा लमदम असिगी मफम कयादा मियामना वाकत खोंजन सेक्शन लेप्ट्री ngasisu the welfare club moirangkom saugaijam leirakna sinduna moirangkom da wakan mifam sathaki uripo govasi leirak masen uripok sinam laikai amadi singjamei thongkhong nongsaba club kwa kaithel haino khonglembida sumaikai adongge nupi oibising amadi singjamei kaitel fangbisingna wakan mifam sathakre मणिपुर के अपुन सकतम कायब यारोय सुगी कुकी मिलिटेंट सिंह डिजिनेटेड केम द लेहलु ग्राउंड रूल तुकायब कुकी लालोब सिंह सैराक पियु मिटोप संगलप थिंगु कुकी मिलिटेंट सिंह लाक्सिलु इकोनॉमिक ब्लॉकेट खुदक लेपु हाइबन सिंह कोलाउ सिंह लाउखी वाकत मिफम अदुदा सरुक याखेबी लेकाय अदुगी मैरा पाइबी अमना फोंदोखिबदा हौजिक लमदम असिदा थोकलिबा कांगलुपकी ओइबा इरांग असि लैंगांगना अथुबा मतमगी मनुंगदा वारोइसिन पुरकनबा सिनबगा लोइनना महौसागी पुंसिदा हंजिन हन्नबा होनगदबने नेशनल हाईवेदा चथरिबा इकोनॉमिक ब्लॉकेट खुदकता हंदोक हंदुना मियामदा नोंगमदा संग्रबा याद्रबा पोलमसिंग चानबा ममलदा फंगन गदबनी मणिपुर की अपुनबगी सक्तम कैदोंनुंगदा कायहनबा यारोय हाइबा यावना वाफम कया फोंदोखी इरमदम असिदा खंगौदना थोकलिबा उंखतनबगी थवोंग असे ख्वाइदगी लाइबक थीबनी असिगुंबा थवोंग असे अमुक हन्ना थोक्तनबा शांति लेना नुंसी सानना हिंगमिनबा औरावाक सपिरक पोम असम राइफल्स मणिपुर नागालैंड मियामगी याइफनबगी दमक ईश्वर की मफमदा थौनीजबगी थौरम पांथोखरे हाइरि सेरोल अदुना हाई धर्मना मांगजिन थारबदी इंग तप्पा अमदी चौखटपा पुरई मणिपुर लैरिबा जाति खुदिमक जाति अदुगी धर्म अमदी सना कांगलोन लैरिबनी धर्म खुदिमक के अथोइबा पांदमदी ngakpi haiba minungsi chawba amadi aikoi maselgi marakta nungsi chanana hingminaba aduni aikoi khudingmak dharmagi sana kanglon gi sana kanglon ngakminakhi sauningba leirabasu tungda lakadaba mirol gi damak khallaga khoikha lingkha thana daba nungsi chanana hingminasi haibasu apil tawrakhi
ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕ ꯀꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟꯕ ꯖꯒꯥꯁꯤꯡꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯐꯤꯛꯁꯟ ꯑꯦꯟ ꯄꯣꯏꯇ꯭ꯔꯤ ꯀ꯭ꯂꯕ ꯃꯅꯤꯄꯨꯔꯅ ꯂꯥꯏꯔꯤꯛꯁꯤꯡ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯣꯟꯒꯤ ꯑꯏꯕꯤ ꯑꯣꯏꯕꯤ ꯀꯌꯥꯅ ꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯃꯇꯦꯡ ꯄꯤꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯀ꯭ꯂꯕ ꯑꯗꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯃꯣꯖꯤꯠ ꯅꯤꯉꯣꯝꯕꯝ, ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯧꯗꯥꯝ ꯅꯦꯇ꯭ꯔꯖꯤꯠꯅ ꯂꯨꯆꯤꯡꯈꯤ꯫ ꯇꯤꯝ ꯑꯗꯨꯅ ꯐꯨꯋꯥꯂꯥ, ꯁꯨꯅꯨ ꯁꯤꯐꯥꯏ ꯑꯃꯗꯤ ꯊꯝꯅꯥꯄꯣꯛꯄꯤꯗ ꯍꯥꯡꯗꯣꯛꯄ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯅꯣꯚꯦꯜ, ꯋꯥꯔꯤ ꯃꯆꯥ, ꯂꯝꯀꯣꯏ ꯋꯥꯔꯤ, ꯑꯉꯥꯡꯒꯤ ꯋꯥꯔꯤ, ꯙꯔꯃ ꯑꯃꯁꯨꯡ ꯁꯩꯔꯦꯡꯅꯆꯤꯡꯕ ꯃꯈꯜ ꯀꯌꯥꯒꯤ ꯂꯥꯏꯔꯤꯛꯁꯤꯡ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯝꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡꯗ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯁꯒꯣꯜꯕꯟ ꯇꯛꯌꯦꯜ ꯀꯣꯂꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯤꯟꯗꯔꯒꯥꯔꯇꯦꯟ ꯃꯣꯟꯇꯦꯁꯣꯔꯤ ꯁ꯭ꯀꯨꯜꯅ ꯂꯦꯝꯅ ꯃꯍꯩ ꯇꯝꯍꯟꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯀꯝ ꯗꯥꯏꯔꯦꯛꯇꯔ ꯗꯥꯛꯇꯔ ꯑꯦꯜ ꯗꯅꯦꯁꯣꯔꯤꯅ ꯍꯥꯏ, ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏꯇꯕꯨ ꯍꯤꯡꯂꯕꯗꯤ ꯍꯥꯏꯅ ꯂꯥꯟꯖꯦꯜꯂꯛꯂꯤꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯒꯗꯧꯔꯤ꯫ ꯑꯁꯤꯕꯨ ꯌꯦꯡꯂꯒ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯄꯅꯤ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯑꯣꯏꯅ ꯃꯦꯒ ꯑꯦꯄ꯭ꯔꯤꯜꯒꯒꯤ ꯐ꯭ꯔꯤ, ꯃꯈꯥ ꯇꯥꯕꯗ ꯃꯑꯣꯡ ꯌꯦꯡꯂꯒ ꯇ꯭ꯌꯨꯁꯟ ꯐꯤ ꯇꯪꯈꯥꯏꯈꯛ ꯂꯧꯅꯕ ꯑꯃꯗꯤ ꯑꯦꯗꯃꯤꯁꯟ ꯐꯤ ꯂꯧꯗꯅꯕ ꯈꯟꯅꯔꯤ꯫ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯆꯥꯈꯤꯕ ꯌꯥꯎꯔꯕꯗꯤ ꯁꯦꯛꯁꯟꯁꯤꯒꯤ ꯑꯣꯏꯅ ꯐ꯭ꯔꯤ ꯑꯣꯏꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯏꯔꯥꯡ ꯑꯁꯤꯅ ꯁꯣꯛꯍꯜꯂꯕ ꯃꯃꯥ ꯃꯄꯥꯅ ꯊꯦꯡꯅꯔꯝꯒꯗꯕ ꯁꯦꯜ ꯊꯨꯝꯒꯤ ꯑꯋꯥꯕꯗꯨ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯚꯦꯟ ꯚꯔꯥꯁꯨ ꯇꯪꯈꯥꯏ ꯈꯛꯇ ꯑꯣꯏꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡꯗ ꯌꯨꯝ ꯀꯌꯥ ꯃꯩ ꯇꯨꯝꯅ ꯆꯥꯛꯈꯤꯕ, ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯊꯣꯔꯛꯈ꯭ꯔꯕ ꯇꯨꯡꯗꯁꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯨꯔꯆꯥꯟꯄꯨꯔꯒ ꯇꯥꯏꯅꯕ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗꯒꯤ ꯀꯨꯀꯤ ꯂꯥꯂꯧꯕꯅꯤ ꯍꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯛꯄ ꯄꯥꯝꯗꯕ ꯊꯧꯑꯣꯡꯁꯤꯡ ꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯀꯨꯀꯤ ꯈꯨꯜꯁꯤꯡꯒ ꯊꯪꯅꯕꯗ ꯂꯩꯕ ꯃꯩꯇꯩ ꯈꯨꯜꯁꯤꯡꯒꯤ ꯅꯍꯥ ꯀꯌꯥꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯑꯔꯩꯕ ꯂꯥꯏꯁꯦꯟꯁ ꯒꯟ ꯈꯔ ꯄꯥꯏꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯜꯁꯤꯡ ꯑꯃꯗꯤ ꯌꯨꯝꯁꯤꯡ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯤ꯫ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯑꯣꯐ ꯏꯟꯗꯤꯌꯥ ꯀꯨꯝꯕꯤ ꯀꯥꯎꯟꯁꯤꯜꯅ ꯆꯦꯔꯣꯜ ꯑꯃꯗ ꯑꯊꯨꯕ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔꯒ ꯇꯥꯏꯅꯔꯤꯕ ꯃꯩꯇꯩꯒꯤ ꯈꯨꯟꯁꯤꯡ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥ, ꯁꯥꯏꯇꯣꯟ, ꯍꯌꯥꯏꯀꯣꯟꯅꯆꯤꯡꯕ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯇꯣꯔꯕꯨꯡ ꯕꯪꯒ꯭ꯂꯥ, ꯁꯥꯏꯇꯣꯟ, ꯉꯥꯅꯨꯀꯣꯟ ꯑꯃꯗꯤ ꯍꯧꯇꯥꯛ ꯇꯥꯡꯐꯥ ꯈꯨꯅꯧꯗ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯃꯤꯌꯥꯝꯗ ꯑꯀꯤꯕ ꯄꯤꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯁꯤ ꯌꯦꯡꯕꯤꯔꯒ ꯃꯈꯣꯏꯒꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨ ꯁꯦꯝꯒꯠꯄ ꯉꯝꯅꯕ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯄꯔꯃꯤꯅꯦꯟꯠ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯑꯥꯎꯠꯄꯣꯁꯠꯁꯤꯡ ꯊꯝꯕꯤꯅꯕ ꯍꯥꯏꯔꯛꯂꯤ꯫ ꯅꯨꯃꯤꯠ 38ꯅꯤ ꯍꯦꯜꯂ ꯐꯥꯎꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕ ꯑꯃꯗꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯑꯥꯎꯠꯄꯣꯁꯠꯁꯤꯡ ꯍꯥꯡꯕꯤꯗꯕ ꯑꯁꯤ CBI ꯀꯨꯝꯕꯤ ꯀꯥꯎꯟꯁꯤꯜꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯔꯣꯝ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯔꯣꯏꯗꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞꯇ ꯀꯤꯂꯣꯃꯤꯇꯔ 3 ꯆꯠꯂꯒ 3.2 ꯃꯦꯒꯅꯤꯆ꯭ꯌꯨꯗꯇ ꯌꯨꯍꯥꯔ ꯍꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯥꯝꯅ ꯊꯣꯏꯅ ꯀꯟꯈꯤꯗꯕ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯁꯦꯟꯇꯔ ꯐꯣꯔ ꯁꯦꯁꯃꯣꯂꯣꯖꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯍꯥꯔ ꯑꯗꯨ ꯂꯩꯅꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 13 ꯂꯨꯊꯕ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯈꯤꯕ ꯏꯝꯐꯥꯜꯗ ꯃꯗꯨꯒꯤ ꯁꯥꯐꯨ ꯐꯥꯎꯈꯤꯗꯦ ꯑꯃꯗꯤ ꯂꯟ-ꯊꯨꯝꯗ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯈꯤꯕꯁꯨ ꯌꯥꯎꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯒꯤ ꯃꯐꯝ ꯑꯃꯗ ꯑꯋꯥꯡꯕ ꯁ꯭ꯀꯦꯜ ꯃꯦꯒꯅꯤꯆ꯭ꯌꯨꯗ 8 ꯍꯦꯟꯅ ꯀꯟꯅ ꯃꯑꯣꯡꯗ ꯌꯨꯍꯥꯔ ꯍꯥꯈꯤꯕꯒ ꯂꯣꯏꯅꯅ ꯁꯨꯅꯥꯃꯤ ꯑꯃ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯦ ꯍꯥꯏꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯥꯎꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫
Handak Manipurda thokliba tangbu leitadaba ase sarkarda security lapses amadi intelligence lapses leikibidagini haina Chief Minister N. Biren sengdokre. Torbung saban mamang lekai da kulai matik sana paiba suda leiba kuki kulai paiba sing oigani haina singnaba sing Saktiman gari ani mai tharam dai. Ukau ahalu community hall da miyam gi oiba mifam pangthokre mahoksa ge punsida hanjan hanbiu haina miyam na leingakta tengkhakre. Amade kokomin listing makada ngasi chung mapam kayada miyam na wakat mifam chathabaga loinana kholau sing lauri. MAMI TV News में ताबीर पुनमपु अमुक हना खुरुमजरी.